Naga Nalagi parking Oiramba Maphamsing, second hand Yonba Mapham Oisinkhre, Ngari Gallida Leiramba Sulab, Dukan Onthokhre, Pawasi, Kanglay Paki Maida Pause, the Gilakwatsavan, Manipurgi Konung Oiriba Infal Mayola Sida, Mapupan, the Bagapangka Oiratuna, Ain Kaiva Tavakaya, Pangtok the Toxilak Bai Badu Oire, Kasturi Tongi Awang Tangba, Nagana Lama Takasi, Ahan Badang, I am Sigi Midyang Makada public parking Oiduna, Miyamgi Gari Kampam Oirame. Masina gari parking leitabagi awaba kogan badanatana lambi sathok chasin tawbada gari chinbagi awaba dusu kogan bangamkhe adubu yamna ngaglibadi mafam asida IMC gi ayaba yawbra amadi yawdabra haiba du khangdana second hand Yonfamsing gi chawraba kaithel ama oire hana gari parking oiramba mafam asida second hand Yonba Meeoi singna cherang khangatuna second hand Yonbagi thabak paksana chathare oiriba phibam asida mari lainaba authority oiriba IMC gi maikaidagi Karigumba wahi amata haidana leiribasi yamna ngakpa haibadu oire mafam asida gari parking oirambadagi second hand yonfam oikhibadagi hauji gari parking oifam leitabadagi yamna chawna awaba mamayokna dun leire haibasi pausi asina hakthengna yengsilubada khangba ngamkhibane amaromda miyamna sareng gali ngari gali haina khangnaba mafam asida miyamge khongam khudhatfam oina IMC na sulab ama semgatuna leiramkhe adubu haidiba sulab asi khangogdana mangkhre Aduga sulab leiramliba mafam asida dukan sajinkre dukan sajinkre basi mari leinaba IMC gi ayaba makada tawribra haibadusu mayek sengna khangba ngamdre hiram asigi matangda IMC gi mari leinaba authority nasu laingaga masung manipur miyam gi mafamda asengba wafam adu phongdoktana haujik fawba leire sareng Gallida leiba sulab thugairaga sajilagliba dukan asi awang amadi mamang olaga dukan nipan ne dukan asi naga mapalomdagi changlakpada sareng Galli leire aduga matam amada miyamna wai haidokpam haina su khangramba mafamne sariba dukan asi lambigi matungina mamai awang onbada dukan mari mamang onbada dukan mari saduna haujik dukan famnaba sem saduna leire dukan gi mathak thangba saruksu haujik sengbat sagat pagi thabak kanna tawre miyamna mapal ifal thokpam oiramba sulab thugairaga niyam lana dukan onthokiba asi IMC gi makok thongba official singi maikaidage laibak miyam khangna sengdokpam thoe loirana Manipur gi Chief Minister amadi Mahut Minister gi athuba midyang changbiyu haujik sulab leitabadagi kaithel famliba sing amadi pot leiba lakpa singna mapal ifal thokpham leitabadagi achouba awaba masu mayokna duna leire haire hospital mai Chakpada Pokpada Ngairiba taret Leikhidre pawase kanglei paki maira pause dagi lokhatchabane Delhi gi Vivek Vihar gi block B mayada leiba ITI manake baby care center haina khangnaba angang singi oiba hospital ama Nganumidang pung taraga mathoi minute kuntra rom tabada mai chakpagi thokdokta Pokpada Ngairiba angang taret Leikhidre Meeoi kaya amana sogapan nangkhre haire pawasina hai mai chakpagi thokdok aduda atopa Pokpada Ngairiba angang taraga ni thoi amadi kalhaure makhoi adu haujik East Delhi gi Advanced NICU hospital da thamkhre Delhi gi fire officer Rajesh na haikibada mai adu kanaba honabada fire tender taraga taruk sizinakhe nakalamarom Ngarang ayuk pung taret khara helakpada Delhi gi nongpok thangba Krishna Nagar da leiba mi leinaba building amada mai chakpagi thokdokta yamdrabada Meeoi ahum amasu Leikhidre haire game Sannapham mai chakpada angang mapan yawna Meeoi kun taret Leikhidre pawase kanglei paki maira pause dagi lokhatchabane Gujarat ki Rajkot ta leiba game Sannapham amada mai chakpagi thokdokta angang mapan yawna Meeoi kun taret Leikhidre thokdok asing hanung thil athengbada nana mava lambi manakta leiba TRP game zone da thokiba ne thokdok adu da sikiba Meeoi sing mai ka hena chakiba maramna masak khangdok pangamdana leiramba adu ngarang masak khangba ngamkhre haina assistant commissioner of police Banyak Patel na haikhe Rajkot ki deputy commissioner na haikibada thokdok adu da Leikhidre sing Rajkot civil hospital da thamkhre thokdok asigi matang da prime minister Narendra Modi na mahaki ex handle da thamlakpa warol amada awaba phongdokkhre Gujarat ki Chief Minister Bhupendra Patel na thokdok asiga mari leinana Leikhidre Meeoi singi leihoriba imung manungda ex gracia oina lupa lak mari piragani amade asokpa singdana lupa lising yankhai piragani haina laukthokre masiga loinana thokdok asi matau karamna thokibano haiba adu thizinaba khanaba investigation team amasu semle haikhe team masina thokdok asigi matangda ahanba report ama numit humni gi manungda pikhalakadabane aduga aroiba report na numit 10 gi manungda mari leinaba singda pikhanaba pauktak pikre Sairak asida ngarang game zone adubu salairiba mapu amadi manager oina Meeoi mari police na fagat khre haire Classic Football Academy bu Chief Minister na Thagatlakli
ꯄꯥꯎ ꯑꯁꯤ ꯀꯪꯂꯩꯄꯥꯛꯀꯤ ꯃꯩꯔꯥ ꯄꯥꯎꯆꯦꯗꯒꯤ ꯂꯧꯈꯠꯆꯕꯅꯤ꯫ AIFF Under 17 Youth League टाइटल लौख्रब क्लासिक फुटबॉल एकादमीबू मणिपुर चीफ मिनिस्टर एन बीरेन सिंह थागत फोंदोखरे। एक्स हैंडल थागलप वारोल चीफ मिनिस्टर हाई लीग मैच क्लासिक फुटबॉल एकादमी अनिरक चैंपियन होरप स्टेट यामना चाउथोक्चनिंगाइने। फुटबॉल मसानद फुटबॉल एकादमी मखा ताना माई पाखिगनी हाइना थाजबसु फोंदोखे। नहान गोवागी नागाव पंचायत स्पोर्ट्स कॉम्प्लेक्स सानखिबा फाइनल मैच क्लासिक फुटबॉल एकादमी मणिपुर सुदेबा दिल्ली फुटबॉल क्लब पु पांजिल अनी माइथीब पीदुना AIFF अंडर 17 यूथ लीग की चैंपियन होइखिबने।